NIT National Institute of Technology Manipur asi ising thumbagi problem se handak thengkhang ahumlak sure hena adugi complaint ama paw ma khoi phangjabdagi khoi inspection lakchabani senior party leaders singi instruction gi matungina khoi satra singi welfare gi damakta khoi lakchabani NIT manung changure khoi yengsalure ado NIT gi satra singna honorable MP auza akoijam bimol amadi outer gi honorable MP Sir Alfred Kangam Arthur da amadi akhoi state ki leiriba leader sing former chief minister dagi akhoi party president Sri Kaisa Mega Chandra amdi leiriba akhoi gi leader sing da NIT student sing dagi complain ama haidi akhoi yamna ware lari lai su tambada masina ising chaujina maram oraga chauba problem ama mayok nare masiam tang yengsan biu haina hairak padagi leader sing na khoi se inspection tawruna ba tharak pa galoina na khoi ngasi laksabani ado khoi na ngasai NIT manung campus manung jida changjaru ba matamda campus manung ya koi bse ising na fazana thumhaure masida sunatana department sing leiriba moigi laboratory bu oiro any jaga students sing classroom bu oiro loina ising thum mana maram oiraga moi mahima sing tambada problem leiba ado ising thumjal labadina mai nong laktabagi problem mai thadabagi problem maramdi ising ichau ising thummi bu marak tu da mai thabje jamna risky oiba aduna institution asigi tawbam thokpa darkar leibse amta tawba ngamdana hujik chalaiba ngamdana leire pura thumme as institution ase ado khoina hangjaning badi government na masigi knowledge leibirabra NIT na hujik mayok nariba amadi atai institution singjine ising na maram oraga mayok nariba se government na knowledge leibirabra NIT gi authority na government ta masigi knowledge thambigrabra haibase khoi masi kanna khoi question tawningi ado semi ba water body je khoi yengsan balae masi laikom lainang pik thale asida kanna hutli ba semi ba tawri ba mayam sina maram oraga ado la iba chendar iba ising nong chuba matamda chendar iba ising jega thokadabagi jaga jiga kitang chana daba hai tare chendarakpagi ising nong chubana maram oraga chingdagi karidagi putharakpa isingi volume jina adokki matik chawba ade chendari ba poche overflow tawgina na ba mapasina yamna khuba amasung thanjan gi ba sida ju laikom lainang na loi thanjan gre sida tawri ba mayam je laikom lainang na loi thanjan gra bena chenthok pham je laitre ba chenthok pham laitabagi awaba se masina maram oraga ising i chaw je am toina thokpani haina dumaina student singi taraftagi locality gi taraftagi adudagi authority gi taraftagi jo khoida pau pibire khoina hangjaruba matamda masini hoji hoji thengnare be samasya se aduna government na satragi welfare gi damakta laikai sigi welfare gi damakta koi bi sigi welfare gi damakta paikhat piriba project sing se masi munna yengsen bire haraga chendari be singi volume jiga chenthokhi gada ba isingi mafam phatli ba mafam du ju kitang chana han biraga taw biraga di masi khwaidagi best oigani hana ꯑꯩꯈꯣꯏꯒꯤ ꯇꯔꯐꯇꯒꯤ ꯁꯨꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯀꯩꯀꯩ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯁ꯭ꯇꯦꯞꯁꯤꯡ ꯀꯅꯥ ꯎꯅꯕ ꯌꯥꯔꯤ ꯀꯅꯥꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨꯃ ꯑꯩꯈꯣꯏ ꯇꯧꯖꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯝꯖꯒꯦ NSUI ꯒꯤ ꯇꯔꯐꯇꯒꯤ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯗ ꯍꯝꯕꯜ ꯑꯦꯄꯤꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯊꯦꯡꯅꯔꯤꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯨꯝꯖꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯟꯅ ꯄ꯭ꯔꯤꯀꯣꯁꯟ ꯃꯦꯖꯔ ꯑꯝꯇ ꯂꯧꯍꯧꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯗ ꯅꯣꯂꯦꯖ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯏꯁꯤꯡ ꯏꯆꯥꯎ ꯅꯪꯉꯤꯕꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯉꯤ ꯑꯗꯨꯕꯨ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ NIT ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯐꯔꯠ ꯑꯃꯠꯇ ꯊꯥꯗꯗꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯎꯖꯔꯛꯄ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯑꯩꯈꯣꯏ NSUI ꯅ ꯁꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯖꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯆꯪꯉꯨꯕ ꯃꯇꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯂꯣꯏꯅ ꯅꯪꯉꯒ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯐꯦꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯔꯒ ꯂꯩꯍꯧꯔꯦ
si pochi athuba matamda government asina koi kari step measures akoi lokhat piraga athuba matamda sigi akoi gi ising izau gi se karamba maikai da akoi semdok piraga amadi ka ising sina kairom da chenthokhiba adugi mayam do akhang a hei akoi gi department lairiba mayam si tanabiraga kupna athuba matamda akoi gi thabak student gi welfare gi namta khallaga thabak paikhat pirak na ba akoi na government ki side ta humble appeal akoi NSUI gi maikai da gi thamjari